Hauzik ngasigi maru oiba pausing. Bharat Sarkar na lamdam asida kundaminari basingi marakta divide and rule policy tawbagi thabak leptana chathari haina UCM gi President Sunil Karam na maral siri. Assembly da puthokadoriba ILP gi bill asida mitopta lam yonbagi ayaba pidabagi wafam yahonnaba ILP support group na takshile. Amadi mithai maku yauna Imphal City manungda plastic amata tahaloi haina Manipur Pollution Control Board ki Chairman Elvada Kishore na haikre. Kurumjari ISTV pauming tabiri basing mutaram nokjari hauzi mapung iba pau Bharat Sarkar na lamdam asida kundaminari basingi marakta divide and rule policy tawbagi thabak leptana chathari haina UCM gi President Sunil Karam na ngasi 13 suba the Great June Uprising Unity Day 2018 ga mari lainana amuko amadi UCM na sinduna ke krupat sengdokpagi tharomda fongdokre Observation Committee gi Chairman su oiriba Sunil Karam na Manipur gi apunbagi saktam kaiba yaroi haiduna sangshin kiba khongjangda thawaina pontha pikraba athaubi singbu ningsingduna pangthokadoriba thoromasi miyamna mapung phanbiu apunbagi saktam ngakminaduna santi oiba lamdam ama ohenna bahona minase kanglup khudingmakna thoromasida saruk yabiu haike Manipur gi apunbagi saktam da singnar kotarabadi haujiksu athauba 19 gi matung ilakana Manipur gi apunba saktam ngakna honabada I phawba si phawba Katpangamba adugumba Manipuri iraisa mayamama leiri haibaga loinana Government of India na ngasi phawda Manipur gi apun gi saktam se thengkang kairakta hauzik phawda threat tawraga lei adumpu karigumba Government of India na Manipur gi apun gi saktam thugaina ba honor ko targadi Manipur gi damakta aikoi lepkani amasung si phawba ngamgani Observation Committee gi Vice Chairman PS Devan Sarmana Manipur gi apunbagi saktam kainaba honarakpada masigi mayokta thawai thaba pamudaba mi kayat lamdam masida leiri apunbagi saktam ngaktuna punna hingminanaba pangthokadoriba June 19 gi tharomda miyamna sarukya piu haike Kanglup ama khaktang da base tawraganda adugumba wafam sing territory yauba autonomy ama oiba adugumba wafam sing aduna atopa community sing kanglup sing sidai sida makoi gi su achoba demand ama tawrona nabagi ithil ama khakpi magi haiba wakhalon da chatkragadi Manipur haiba liraba Bharat Sarkar Bharat haiba India haiba se sendri ngai dagi lairaklaba Manipur se mache tana thugaina nabagi poram ama khakni haiba sidi tarangaba adugumba wafam ama khakni Sarolang thakpagi thawong sing ase masi Bharat Sarkar na hanna tawduna lakpase aikoi miyam pumna mangna khu senduna amatoina thengnaba habisina aikoi Manipur kanbang ngamgani Handak Assembly da puthokadoriba ILP gi bill asida mitopta lam yonbagi ayaba piroidabani haiba wafam yahon gadabani haina ILP bu support toba group we support ILP koba group asigi convener sapam sajadumani na fongdokre Manipur Press Club ta pangthoki ba paugi mifam amada group asigi member kaya su sarugya ke ing solusingani tara mangada Manipur Assembly da pass tawkiba Manipur People's Bill asida mitopna Manipur da lam leiba yabagi ayaba yaurung ke asigumna handak puthokadoriba bill asidadi asigumba wafam yahondanaba takshile Manipur da khwaidagi laiba mawongda ILP sanahanba yabagi mawongdi Nagaland Mizoram amadi Arunachal Pradesh da hauzik Chanariba Bengal Eastern Frontier Regulation Act 1973 ase Manipur da su chanari haina lauthokpana khwaidagi asamba lambi oigani hariba Bharat ki state ahum asida chanaba yabagi ayaba Bharat Sarkar na piraga Manipur da di yaroidabagi maram leite amarom da miyang ihona ILP gi Batch Area 1951 hariba se masigi mamang da leraklaba mitop sing yellow mini haina logadoribra ing solution tara mangada puthokiba Manipur People's Bill chanaba yade haiduna Bharat Sarkar na hairakhiba lamdam masigi khwaidagi laib phabadi masi sanaramlabadi Manipur gi leijariba lam mitopna leibada ayaba yaubana lamdam asigi lam sing mitopna leiba horumlagani loinana bill asina Manipur gi chingi mfam singda jati ama hektana lam leiba yabagi ayaba yauri haike bill da sayenaba lakpa si thingnabagi damuda khwagi araiba poti 2012 की 13 जुलाई दा अमरी 2013 की 13 जून दा मणिपुर स्टेट असेंबली दा पास तौखिबा बेंगल स्टैंड फ्रंटियर रेगुलेशन 1873 हौजिक नागालैंड दा मिजोरम दा अरुणाचल प्रदेश दा चलिबसे मसी मखाता न चननबिदमुक्ता मसी मणिपुर का होनबियु भारत की स्टेट अहुम दा सनरगांदा मणिपुर सु भारत की स्टेट अमनी कईदम को सनबु यारोइदोरिनो
Mithai maku yauna Imphal City manungda plastic amata tahalar haina Manipur Pollution Control Board ki Chairman L. Radhakishore ngasi World Environment Day ga mari leinana ima kaithel da summer camp hodopagi thoram da haikre Global Foundation for Sustainable Future na sinduna pangthoki ba thoram maduda MACDA and MMTA gi President Dr. N. Binabon MMTA gi President Vijay Kaksing Tabam amasung Indian Red Cross Society Imphal West ki Chairman Dr. Akoizam Arun Kantasu saruk yake Chairman Radhakishore na makhatana miyoi ba aikoina numit khudingi sizinari ba plastic asi matau karamna sizinagani amade sizinaba loiraba matungda kadaida langthokani haibasi aikoina mamuttana khangba tarabadi plastic na Manipur gi kachin koya thongna saithorakliba asi thingba ngamgani lambi sorokta saiduna leiriba plastic sing Manipur sarkarna mamal piduna leiragani masina Manipur gi kachin koya amadi Imphal manung yauna plastic amata taba uhaloi haike Bilu khati maikon sarkar na thingjim na plastic ase ngasi degi mat totally ngasi degi tokyo Manipur da plastic sukta ta haloi ngasai ge ina haijeri ba bazar bag carry bag koi mithai maku degi hore harga sukta ta haloi akoi youth sing sida ngasi sigum ba akoi youth sing sida ko na appeal tawjenge na koi gyan dabiyo na koi na semdok bu na akoi ge lepa se semdok ko yaro masni sangai ko oktosi akoi phagi tamngare da rail gari ne da Asik karam berlebat karam bisnet asik semai cekki apa masih pollution thoe air pollution thoe noise pollution thoe high re phanayam high re ai seng nang re sang ge sungana ya de ba akoi na boundary bes de lebak se kanji lebak se apa oyang si pollution set to si high bane Thauramadu loiraba matungda environment free oigadaba Sanu Associate na puthokpa pens amadi carry bag amasu Chairman Radhakishore na launch tawke Thauramadu ga loinana camper singna VT Rota Taramba Fata Haudi plastic na chingba khunduna sengdokhe Lamsang Gas Agency na sinduna Gram Swaraj Abhiyan Pradhan Mantri LPG Panchayat ki makhada Uripo Kendra gi oina beneficiary nifumari da gas yentokpagi thoram ama Nauremthong Community Hall da pangthokre Thoramadu da Deputy Chief Minister YJ Kumar Lambodara Indian Service RVD gi proprietor na chingba miyoi kya na saruk yake Deputy Chief Minister YJ Kumar na Sarkar ki scheme kaya praja singda mapung phana yahonba ngamnaba thabak sing paikhalagani haike Maigi thongmu thakpagi changdi sum hengal klibani aduna koina ayama matamda arimda manghandanaba ngasagi economy oina adu best kanoina weda the use to know about sumagi koi thongmu thakpagi aduga sumagi source of koi fuel source of kanosi energy se masi sin namina si Children home gi angang singda apaba makhal gi mahai masing tamhan ba yauna ahen ba kudong saba sing pinana ba thaurang paikhana ba honaragani haina Manipur gi Chief Secretary Dr. J. Suresh Babu na ngasi Blue Wing na Children home singda leiriba angang singbu laikol da kohen ba amadi isai nongmai yengan bagal loinana kudol pibagi thoram da fongdokre Lamlai Kendra gi leima khongbal da leiba selaipung garden da pangthokpa thoram da BJP Manipur Pradesh ki Vice President M. Ashni Kumar amadi Blue Wing gi Chairman Suseta Arambam Susarugya ke Chief Secretary J. Suresh Babu na Children Home gi angang singda Social Welfare Board ki makhada ahenba thaurang paikanaba honaragani haike Our special attention should to focus how to build the career of these boys and girls who are with us. They are here not for the sake of getting food. They are not here just for the sake of taking shelter. They are here to build up their own lives. Hayeng Moreda Power Minister T.S. Bishwajit na 132/33 kV power substation ama sangagadore Manipur State Power Company Limited MSPCL na sinduna pangthokadori ba thoram maduda Sports Minister Letpau Haukip MLA D Korungthang MLA Subhasandra MLA Rameshwar Mitei MSPCL gi Managing Director N Sarat yauna atei official sing su saruk yagadore Palel da leiba Customs Preventive Force na ngarang numidang waidang pung mangarom taba matamda mi amadagi gold bar mariga kona na fare paraba mi adudi jial hag lilong nungay dagini mangondagi fagali basana asi sel oina lupa lak kun longini hari Ayurved homeopathy amadi yoga gi layengi matangda miyamda bab tahanduna layeng asi kanaba longnana bagi pandamda uripok polem lekai da nongmagi oiba Ayush Health Camp ama pangthokre Youth Library and Club amadi Women Development Action Committee uripok polem lekai amasung 10-bedded Ayush Hospital singjamaina sinduna pangthokiba health camp adugi matangda Ayush Hospital singjamai gi in charge Dr. N.G. Memana Ayush ki layeng pathap ase paisa hena sangdana amadi side effect leitana chathaba layeng ni haike
World Environment Day ga mari leinana Lions Club of Imphal Lemarol na NG Mani College ka punduna college asigi campus ta u chara thakre. Program Chairman RK Keshona Malem gi honglakli ba environment ngak sen ba haibasi tawdaba yadraba ithawa mani mausa gi khal ngak sen ba kaktana malem da leiri ba jiba pan ba kudimag nunga yai fana leiba ngamgani plastic na malem da piri ba saitheng khangmina duna aikoi pumnamak plastic ki awareness leiba mathau tai haike. Kundrapam Kendra gi manung chana leiba Purum Sadugram Khungangda BJP Kisan Morcha gi Vice President Dr. KS Kala Singha amadi BJP Kundrapam Mandal gi President S Nandamitaina punna sinduna free medical camp pangthokre. Prime Minister Narendra Modi gi sarkar na chahi mari mapung pharakpa amadi Chief Minister N Birena Luchingba sarkar na chahi ama mapung pharakpa ga mari leinana thoramasi pangthokpani hairi. Manipur government na ing solution ani tarahumdoi police constable lobagi fall lauthokani haina sem saribasi yabangam loi ing solution ani tara taruki fall oina lauthokadabani haina wakani fam chatakre ing solution ani tara taruki police constable man recruitment JAC na sinduna kaisampat kaisam lekai yumjau lairembi community hall da chatakiba wakani fam aduda candidate singi mama mapa kaya su saruk yabaga loina na slogan kaya su lauke yumkhaibam kiran kauba JAC gi joint secretary oiriba candidate amana ing solution ani tara taruki oina yenaba amata yaudana yana khrabani recruitment process su ningthina satakibani athuba matamda government na fall lauthoktrabadi makhal makha kaya gi khongjang sangsingani haike sidana laikraba DPC asibuna hingalanba 2016 base asibuna hingalan bidabase masi goi yam pende haujak inquiry commission gi report asi aran ban haktani masi gi khudam changdam di matamdu da felo yahuba candidate na baiwa tawre matamdu da pass tawgiba candidate na felo yale masina so adum taksare masigi commission ki report asi ko yabang amoy masina maram oiraga iko yaujok 2013 police constable base asi ki result haidok kani haidana tawriba si athuba matamda haidok pigano United People Front UPF ki sahi gi General Council gi mifam ngasi pangthoktuna lakadori ba ing solution ani tara nipal dagi ing solution ani kunmathoi fawbagi executive council gi thawpuna na ba mioi tara taru khankre W second bu President U Niranjan bu Secretary General S Ibohalbi bu Secretary Organization oina khankre hari hauzigaten mabrem tlogjare Imphal Valley Academy Co-Education Dhari Imphal West District admission open for class 11 Science and Arts including home science for the academic session 2018-19 features boys hostels, girls hostel, lab for physics, chemistry, biology and computer, separate boys toilet, separate girls toilets, transport Imphal Valley Academy, canteen, playground and separate classroom. Guwahati da laing balakpirib singna doctor contact amadi leifam safong gidamakta waningai oidre adomgi service gidamakta pungkon mari hangjari Kangla Healthcare Service Bangagar Guwahati ngasima contact tobiro 9706099969 natragana 70022203013 Hakchangi labor solak padagi producing aktaba hakchang choktarba tumma chaba yaraktaba khong hama nungayaktaba singidamakta amatta nayaba upaidi Jolib Syrup amasun Jolib capsule ho chanmina sinabio Bohagi mustard amadi refined oil, the taste of Assam. Bohagi oil jabiu karupati oibiu. Masida sunatana lucky coupon price mayam amasu lejari. Adongi manak nakpa store dagi fangbigani. Chabada hauraba haksang soktaba Bohagi mustard oil, the taste of Assam. Distributor oining basingna mobile number +917578007064 Guwahati da contact tobirakpa yagani Bohagi mustard oil. Break matung na memo taram nokchare makataba pauda thongam angoba sing Memorial Trust na sinduna marirak suba meritorious award yentokpagi thoram ama tabungkhok makhalekai community hall da pangthokre thoram aduda BJP Manipur Pradesh ki Vice President TS Basanta Isam gi President Yumi Horam UCM gi President Sunil Karam na chingba miyosing na saruk yake Sangangai Gram Panchayat ki manung chana leiba class 10 amasung 12 ki exam da mark wang na phanglakpa mahiroi sing khangatuna manama tumpiki N Rajendra na sahi kuntra muk mahagna sing satuna chingmi tami nungsinana ba amadi chingmi singi awada pa yengsiluraga tamda halakpada hena phibam sokpa thengnare khungangi lam sakot hanbada education na achoba thodang yagani khungang satuna oza oyu yadaba singi mathakta action lokhatpa matam oire haike kamai to kana igi government school private school khungang le se kamai to na padalang ge hai se koi khungang le ma ki graduate sing club sing asidi
साबदा नत्तबा तुगा बजारी स्टेज साब नत्तबा यौसन की स्पोर्ट्स की स्टेज साब नत्तबा आई लेवल स्कूल प्राइवेट स्कूल नत्तबा गवर्नमेंट स्कूल उंगंग लेसे मसले को निये हम सब दबो तारगदी कई तो मुंगा मणिपुर है कोई फनला अमा एम्फुल लाउसनो देशाना लाउसनो लाइव अनिगी पंखै से अमा लाइव है लो लाइव है तब पंखै से अदु मते सही करी मनु से कोई द अकी वाली बस हमदा याद वांग में लाने ट्रस्ट की प्रेसिडेंट थोंगाम फुलचाना महाक अपोपगी मिंगदा सही मरी लेप्तना मेरिटोरियस अवार्ड पीदुना लाखली मथंग सहीदगी संगांगे जिला परिषदना कोनबा मफम सिंगदा लेरिबा सिंग खंगतुना पीरगनी मैट्रिक अमदी 12 एग्जाम दा रैंक 1 दगी 3 फावबगी मनुंगदा चनबा ngamba माइरोय सिंगदा लुपा लिसिंग यांखै यांखैगी मना ओइना पीगनी हाइके सिंग असिदा मकोइदा खितंग सपोर्ट अमसु एनकरेज तोबोइना आयाकी वाखलोंदा खंजरगा तौजबनी अखोइगी पंचायत असिदा 1 दगिना 3 बो की लाखपा से क्लास 10 दबो ओरो 12 दबो ओरो अयागना अयाकी ट्रस्ट की साइड दगी 50,000 पिजगने हाबसे अयाना ngasi प्रेस अमसुंग मीडिया की थोंगदा अयाना ngasi जाहोचरी संगाई ट्यूशन सेंटर ना सिंधुना हंदगी क्लास 10 एग्जाम दा अनि सुबह तारखरबा सूर्यकांत इरेंगबम अमसुंग बोर्ड अमसुंग काउंसिल लोबा हंदगी एग्जाम दा स्टार मार्क फंगलबा महिरोय सिंह तराम ओपगी थरम अमा कवा बाजार दा लेबा संगाई ट्यूशन सेंटर दा पांगथोखरे थरम अदुदा थोंगजु पार्ट 1 गी प्रधान थोंगबम लता जेम कॉलेज ऑफ टीचर एजुकेशन गी ओजा ओइरंबा के कालिदास जेम कॉलेज ऑफ साइंस के प्रिंसिपल ओइरंबा नबचंद्र शर्मा आईएसटीवी न्यूज की एडिटर ओइरंबा के मधुमंगोल सुसरुकिया के हंदा हाइडोकिबा बोर्ड न लोबा क्लास 10 काउंसिल लोबा क्लास 12 अमदी सीबीएसई एग्जाम दा माई पागलबा महिरोय कुनमंगा कोंगपाल कोंखाम लेकाई यूथ डेवलपमेंट ऑर्गेनाइजेशन ना मना मथुम पिदुना पुनिंग थगुतख्रे कोंखाम लेकाई मखा कम्युनिटी हॉल दा पांगथोकिबा थरम अदुदा जिला परिषद मेंबर एम तोम्बा लिबरल कॉलेज की एसोसिएट प्रोफेसर के लोकेंद्रो प्रधान कानन बला अमसुंग वार्ड मेंबर सिंह सुसरुकिया के हंदर पांगथोकिबा बोर्ड ऑफ सेकेंडरी एजुकेशन मणिपुर न लोबा क्लास 10 एग्जामिनेशन दा विल योर सक्सेस बीवाईएस ट्यूटोरियल सेंटर पैलेस कंपाउंड की पोजीशन लौरखिबा महिरोय कुन तरामना ओकपा अमदी मना मथुम येंथोकपगी थोरम ngasi पैलेस कंपाउंड लेबा मचालेम स्कूल दा पांगथोखरे थोरम अदुदा या स्कूल केंद्र की एमएलए थोकचोम सेक्टरबर्टा सेंटर सिगी चीफ एडवाइजर युमनाम नब कुमार अमदी एजुकेशन युगी डायरेक्टर वायरोकपम मालेमंगानबा चेंगलेना मरुओइबा मिथुंगलेन सिंग ओइके महिरोय सिंगना पोजीशन लौरकपदा पुनिंग थौगलदुना एमएलए सेक्टरबर्टना महिरोय सिंगना तुंगी कैरियर सेमदा इसा इसाना पामजबा सानाबा लंबिदा चटकदबनी हाइके ning tam na thambilo ai ipana imana doctor tam de adi engineer tam de adi nang si training je de adi ha hekta hoi madu hai no mai pa du kan no chana khana bi ha bi na ta ba isa ya pa mo da jan phong do ai na hai na jong phong cha chi na hai sabra sing dai hai jan mo che ma ki ma tung do hoi su chen je do ma do ma thand lang se do बोर्ड काउंसिल अमदी सीबीएसई न लोबा हंदक सहीगी क्लास 10 अमसुंग 12 एग्जाम दा पोजीशन लौरक्लबा अमदी फर्स्ट डिवीजन दा लागलबा महिरोय सिंह यूथ वेलफेयर यूनियन कक्सिंग मोरांग थेमना मना मथुम पिदुना पुनिंग थगुतख्रे कक्सिंग खुलेन इबुदौ खमलांगबा लाइकोन दा पांगथोकिबा थरम अदुदा यूनियन की प्रेसिडेंट केएस रामेश्वर यावना क्लब असिगी थौपुबा सिंह सुसरुक याके लांगमैदोंग ममांग लेकाई सिटीजन क्लब नसु बोर्ड अमदी काउंसिल लोबा एग्जाम दा माई पागलबा लांगमैदोंग मनुंगदा लेबा महिरोय सिंह मना मथुम पिदुना पुनिंग थगुतख्रे क्लब असिगी संगलेंदा पांगथोकिबा थरम अदुदा मनिटको की चेयरमैन डॉक्टर राधेश्याम युमनाम क्लब की प्रेसिडेंट ई मुहिंद्रो वाइखोंग जिला परिषद मेंबर सीएस इंद्रजीत वाइखोंग की प्रधान डब्ल्यू ब्रोजेन लांगमैदोंग की प्रधान वाई बेदबती सुसरुक याके लाइब्रेरी एंड इन्फॉर्मेशन सेंटर कक्सिंग सिंधुना नोमाइजिंग खुदिंगी लेप्तना पांगथोरकपा स्पेशल संडे की थौरम ngasi सनी यांखै मरिरक सुबा थौरम ओइना हंदक सहीगी क्लास 10 एग्जाम दा हानबा पोजीशन तारखरबी याइफबी मयंगबम अमदी थर्ड पोजीशन तारखरबा बी बालकृष्ण शर्मागा अंगांग सिंगा उनहनख्रे बी बालकृष्ण शर्माना लाइरिक पाबा हाइबसी पारिबा मखै नुंगाइबनी अदुबु ngaiak पाबा मतमदा पुनिंग संगना पादुना ममुत ताना खंगननाबा होनगदबनी हाइके अहानबा पोजीशन तारखरबी याइफबी मयंगबमना पुंसिगी पांदम अमा थंबा हाइबसी यामना मरु ओइ अइना चटकदौरिबा लंबी अदु अइना फंगदौरिबा पंथुंग अदुगी मतुंग इना लाकदौरिबनी हाइके ngasi थरम अदुदा कक्सिंग म्युनिसिपल काउंसिल के चेयरपर्सन एन संजित कुमार अमदी अतै काउंसिलर सिंह सुसरुक याखे
Primary Health Sub Center Onhat Kraba Singh da Mathau Taugadaba Community Health Officer Singh Tha Taruki Certificate Course Bridge Program in Community Health for Nurses ki exam ngase Lamphel da laiba ICM gi office ta pangthokre ikno amadi NHM na satharakpa course asigi handak pangthok liba ahumlak suba batch ni hairi Namdulong Development Committee amadi Namdulong Youth Club na sinduna kunma palak suba Namdulong Village Meritorious Students Award 2017-18 ngasi Namdulong Women Society Hall the pangthokre thoramaduda IMC Ward number Kuntaruki Councillor Maibon Fongmai Namdulong Development Committee gi President Lunglipau Dangmai Khullasigi Khulakpa amadi Khunpuna Saruk Yaduna Landamadugi Nursery dagi class 12 fawada makok thonglakpa singda mana matum piduna pungning thawutkre class 10 gi exam da tarataruk suba position tarakiba Tiny Tot English School gi mahiroi Lagangru Kamaida Councillor Maibon Fongmai gi maikei dagi Palising mga piduna pungning thawat ke Langthabal Kanchipurda Laiba Sika Higher Secondary School da school founder chairperson amadi mahiroi singi marakta pau phauna bawat padagi handak pamdaba thodok thokraba matungda ngasi management committee gi chairperson school asigi headmaster principal staff sing amadi guardian sing yauna punna mifam ama pangthoklaba matungda yasinaba purakre school asigi management school asigi founder secretary amasung administrator Konsam Surbalana Puhanba haina su ngasigi mifamduna yanari hari of the school da when maruina school je regular class to we anba ko ngaran de su character lere sata sing aduna class this na attend to na yaun ba kan bimta apilma ai head of the institution oina bayam da jeri academic calendar se strictly tathabangam na ba hona ba na koina ore paujere Haukiba nong yai matung pung amarom taba matamda Tamenglonggi ngamla longda leiba yum ama chingning khairak padagi amangata thokre thodo du da yum gi myoi sing senthok hobadagi asopani nang hodre yum asi saimyo newmai chayang khini thoi koba amagini hari Handak Bangladesh ta lai harauba chaluba research forum Manipur gi thomi amadi amaiba amaibi sing forum asina hanba MR complex ta leiba lining thau sanamhai temple board haying khongbalda makoi bu okpagi thorom pangthokre Are you confused about your career after 10+2? If yes, then get in touch with SS Career Solution, second floor Gypsy Building, Pauna International Market, Pauna Bazaar. Best Career Counseling Center in Manipur. Asian Girls Academy class 11 science tamnana bagi admission form thajare school sida qualified oiraba mani mapung phana train torbo oja singna takpi tambiri mapung phana same sarba classroom amadi kusukulai folam suna thamlaba laboratory se sang naina weekly and monthly test pangthokli subject khuding mapan gi expert na counseling piri nupi masa singna mapung phaba education gi mangal pibaga loinana fajaba moral character tambiduna lamdam sida nupi singi tha wakal hanamgi pandam dal linkaliba Asian Girls Academy Sagolban and Shiro Benasha Coaching Center, the best and the only trusted coaching center in Imphal. Benasha Coaching Center gi oza singna exam gi sem saba matamda yamna mating pangbiki amadi coaching center asigi exam tips regular mock test suggestion amadi study material yamna chanaki HSLC exam asi thagadawa satra singna topper oige higher gati matamga chunaraba coaching centers da miyana thajaba thambi India gi ahanba national awardee government of India na piba silver dew Makhal suna lejare half liter 750 ml 1 liter 2 liter 5 liter and 20 liter jar as an distributor amadi akupamarol loktak industry industrial state takiel da contact tobiu RK Sanatombi Devi Vidyalaya proudly celebrates 25 years of educating, enriching and empowering our children. Young girls have now become leaders and professionals. And just like our students, our school has also grown. Admissions open for class 11, humanities and science. Download your forms from the school website or collect the forms from the school counter at Pangai Imphal East or Asha Jina Complex North AOC. Break matung da mayam mukha nataram nokchari. Makata pauda Ima Kaitel Tangjin Yonbi Lufki Taruk Suba Mapokumon Thoram Bisnupur District ki Oiname Lekai the Pangtukre Thoram Aduda Luba Sigi's Chief Advisor Dr. O Chauba Lufki President M Radha Technical Advisor CS Ibohol Amadi M Kainahan Bisu Saruk Yaki Chief Advisor Dr. O Chaubana Loktak Project na Sokhan Laba Bisnupur District ki Ngai Khong Kulen Ngai Khong Sifai
ngakchau pokpi kainau yumnam khunau oinam naurem amadi maibam khungangi lofam sing ising thumjin khraba matungda lau uba yadabadagi thangjing thaduna hingnaba hotnabani adubu puthokliba pothok sing imphal da leiriba kaithelda yonanaba mafam phangdabana khudong sadaba mayoknariba asi khungang asidagi puthokliba pothok singi yonpham ama sinbiyu tombisna high school da sariba kaithel asida khungang dagi imphal da pot yonba lagliba singi mafam pibiyu haire BJP lengakna center da sahi mari farakpa amadi state da sahi ama farakpagi thauramga mari leinana BJP Bisnupur District Committee gi President RK Bimolana Luchingba Kangbu amana Headmaster Oiramba National Awardee Asem Ibobi unakre Ningthau Khong Oknarel da leiba chahi humura suraba oza asida kudol tamduna ikai khumnake Asem Ibobina anoba lengaka sina ching amadi tamgi mari hena chesel handuna Yanaram daba kaya waroshin purak pengamle, tongan ba skim kaya paikatuna sakut maikai da awan purak pengamle, tau pengamloi daba tabak tadi government ama oiri haina wasak patau biganu haike. Affair to holakanda, go to village, the affair to holakanda, kuda close, never hola view, and one so within a few days, the one with the Masika Torba of the Base, Masi, Kanu of the Taradi, me missing Nuna, Sakada, what we are we couldn't sound the Pienview. District President RK Bimolana Government asina sakot thaurangi thabak sing miyamga tanaduna sangshin gani ahalaman sing unanabagi thauramasi makatana district asigi atai mafam sing da su chatuna pangthokani haike lising makada tawreiba khuding maksi ekhoi loina chapmanana khoi yingminaraga makhoi ngasi ekhoi gi khungang lairaba sing sigi amato oina leiminana ba haibasi ekhoi gi praja singa khoi tanaraga ekhoi chathajagini. All Tribal Student Union Manipur na mahilo sang sing lu nana thamna ba khangan khibagi matungina Kangpokpi district ki manung chana leiba mahi tampham sang sing magi school singda lu nana ba lamtu sengdok na kre Asumgi Education Secretary Kakai Sangsitna Manipur gi sing district leiba school khudingmak World Environment Day ga mari leinana lamtu sengdok na ba khangan ke khongthang asi aikhoi gi tungi haurakliba angang singbu lu nan ba phajaba asu engam thokloida ba planet amada lehongna bani Union na kangan kiba matung ina school singna lu nana lamtu sengdok lambada apen mafongdoke. Joint Forum for Transport Welfare Tamenglong amasung Jelangrong Youth Front Tamenglong Jona Tamenglong dagi khongsang phawbagi lambi semjin bagi phibam yangsin kre kilometer nifu sangba lambi asigi haujik phawbada kilometer kunmanga koilas thaba loide atai lambi semjin bagi thabakna chayol anigi manungda loiragani agency asina haujik suriba thabak asida organization anina apen ba phongdokpaga loinana khunja singna su cooperation pibinaba apel tawre Khangabok apunbagi oina tongan ba lamda thoidok hendokna mai paklabasing okpagi thoram all Khangabok employees and senior citizen union sinduna Khangabok Mayalekai community hall pangthokre thoram aduda thokchom jajumani union asigi president Dr. K Jugindro Khangabok Jila Parishad member KS Rajmohan Pradhan S Opendro Susarkyake Ahanba nupi lal in solution maga chamapal supna mari observation committee sem kibaga loinana masigi thaupuga daba mioi taratare su khangakre president amadi finance na M Sarojini Laimana Puragani secretary general da Maishnam Sakitombi Laimana Puragani hari loinana atai executive member taramanga amasu khalle hari Literary Journal Mapau gi taranithoi suba chepong publication division of Mapau na sinduna Manipur Hindi Parishad ta phongkre tharamaduda Manipur Sahitya Parishad ki hanagi president Professor Nongmaithem Tombi Sahitya Academy awardee Naurem Birendrajit amadi Manipur Language Advisory Board Sahitya Academy gi convener Nongmaithem Kiran Kumar Susaruk yake Wangu ahalup thongkhong makha lekai dagi amom pacha amadi amom ongbi ayingbigi sahi taramathoi suraba macha nupa ase disable gi certificate mai leinaba singna megi tang taramathoi da piraklabasu mahaki disable ama oibagi phangpham thokpa sing amadi sarkar gi maikai dagi pangba yaba mateng pangbiu haina amom pacha amadi amom ongbi ayingbina phongdurakle amom pacha amadi apokpi mama ayingbina angang asigi honabada imung ase aduki matik awaba ama haibadu oire haike ahum mari mamane inna bangamaktabadagi aina ahing kaya ayingra ya mam pamubadagi nishadi hingewale mazi dazu masidazu sarkar kadang di biang changatngi Amaramda wangu makhala kai tarani panba maruki secretary A Joina Marilynaba department amade sarkar na miyeng sangbiduna mateng pangbinaba pungning singsilakle
World Bicycle Day ga mari leinana Kangla Gate gi Imphal gi tongan ba mafam kaya da cycle gi khongchat ama zatkre. Manipur Adventure and Mountain Biking Association na sinduna Let's Ride and Make the Difference haiba team da chatpa cycle gi khongchat aduda mioi chamarom henbana saruk yake. Cycle gi khongchat adugi matang da Neroka FC gi manager TS Arun Kumar na cycle thauba asina kanaba kaya piri haina phongdorakle. RBI Imphal na sinduna nongmagi oiva financial literacy camp ama Rangkhung Part 1 Community Hall none da pangthokre. Tharmadu da RBI Imphal gi manager Mangta Santa assistant Ravi Kumar Nawat Tamenglongi DDMP Boicha Maitei susaruk yake. Manipur University Students Union na sangshiliba University asigi Vice Chancellor Lokto haiba khongjang ni matangda tongan ba mahiroi lup singi luchingba sing na yamlaba mi luchingba sing yauna mifam ama pangthoktuna taliba dimana si phangriba phawba mahiroi lup sing na sangshiliba khongjang asida punna sogat pa haina yanakre. Hauzik sanwagi paw lawirase. Ngasi sanway pauda thangta. Taram de suba Imphal East District thangta competition ngasi Khurai Kongpal Sajor Lekai Community Hall Delusion Kre. Tharamadu da RK Somarendro Imphal East Thangta Association President and Norel World Thangta Federation President Ice Prem Kumar A Gokul Amadi W Roji Susaruk Yake. Competition adu da Luang Thangta Academy Khurai Kongpal na point chamakun mga pangduna team champion oikre. Kanglaipak Thangta and Cultural Academy Larikengum Laikai na point nifu mga pangduna runners of tare. Social Development Athletic Union Tekcham na sinduna team kunmari na sarugyaduna Tekcham High School ground sa tariba ahan ba SDAU trophy gi ngasasana kiba ahan ba match da Sanjenbam FC na UFO Tekcham bu goal mga sinoda thoikre ani suba sana kiba match da SDAU Tekcham A na FCB Lamjau bu goal taruk amada thoikre. Makata na sana bagi pau boy ning thongjam dagi fangbigani. Gopal Dev Kangkut Team B ya school na Gopal Dev Kangkut Team A ya school bo mai tiba piduna ahan ba led hobam kulbitu memorial lekam knockout kang tournament ki champion oikre. Manipur ki nat ki waiba masana amoi riba kang Manipur dagi mang khidana ba amadi masana si hena sakol hanba ki pandamda Manipur kang association gi mieng makhada Gopal Dev Kangkut ya school na sinduna Mamang thagi tang tarani thoidagi kangkhut tarena grubani thongna khairoktuna siri Gopal Dev Mandop ya school da sathar khiba ahan ba led hobam kulbitu memorial likam knockout kang tournament ngasi loisan khre loisan bagi thoramda MLA TS Saita Berta Manipur kang association gi vice president and Nabakumar na thormapu sing oike sathar ki tournament asigi ngasi sana ki bariba match da Gopal Dev Kangkut Team B ya school na Gopal Dev Kangkut Team A ya school bo panjal taratruk nipal da maitibu biduna champion oike bani tournament asida Gopal Dev Kangkut Team A ya school gi sanaroi ice inaubina best sekhayamati Gopal Dev Kangkut Team B gi RK Zila na best lamthagi mana laukre winner oikhiba Gopal Dev Kangkut Team B ya school da lupa lising tara amati runners up ta khiba Gopal Dev Kangkut Team A ya school da lupa lising tare thormapu singna khusinaki Thongju Kendra United Club Association na sinduna tha sigitang amadagi team taramari na gurmari thongna khairoktuna SWC ground khongman da sathariba taruk suba Thongju Cup ki football masana gi ngasi sanakiba ahanba match da YWC khongman amadi NYTIC okram chuthek goal ahum chanaduna draw satkre ani suba match ki sanakibadasu reso usekon khuno amadi Wilco Kongwa Bazar goal amamam chanaduna draw satki ahum suba match ki sanakibada MMC Mongkhang Lambina DC Namar Pomlai Kaibu goal Tarau Humdui Sinoda Maitiba Pikre Mari Shuba match ki sanakibada KSC Thongju Kyangwei Amadi Oriental Club Khongwan Mangjin goal ani sanaduna draw satkre Amaramda Cup asigi hockey masanada team tarukna grubani thongna khairoktuna ngasidagi 11 star akampat ground da manga super Thongju Kendra Games 6 man aside hockey tournament hokre
अहोब नुमित की सानखिबा मैच BPYC बासी खोंगना CO सिंगजमई वांगमा खेची लेकाइबु पांजल 3-2 माइथिबा पीख्रे DYA एलांग खांगपोपिना JA कक्सिंगबु माइथिबा पीदुना अनिसुबा के SH करेंद्रजीत सिंह मेमोरियल अंडर 13 बॉयज 11 इन्विटेशन फुटबॉल टूर्नामेंट की चैंपियन ओइख्रे ऑल मणिपुर फुटबॉल एसोसिएशन की मियंग मखादा डिस्ट्रिक्ट स्पोर्ट्स एसोसिएशन कक्सिंग सिंधुना ममांग थागी तांग 19 की टीम मंगाना सरुक यादुना एसोसिएशन असिगी ग्राउंड सथरिबा टूर्नामेंट असिगी ngasi सानखिबा अरोइबा मैच DYA एलांग खांगपोपिना JA कक्सिंग गोल अहुम सिनोदा माइथिबा पीदुना चैंपियन ओइखिबने DYA एलांग खांगपोपी की माइ पाखिबगी गोल सिंग अदु E रुस्तम N रोहिजित अमदी W श्यामचंद्रना सनखी टूर्नामेंट असिगी विनर ओइखिबा DYA एलांग खांगपोपीदा रोलिंग ट्रॉफी गलोइनना लुपा 13 अमदी रनर्स अप ताखिबा JA कक्सिंगदा रोलिंग ट्रॉफी गलोइनना लुपा 12 थोरमपु सिंगना खुसिनखी बोलेरो सेक्टाना युमनाम खुनो FC बु माइथिबा पीदुना तरम दुइसुबा टेलोक जॉइंट कोऑपरेटिव फार्मिंग सोसाइटी लिमिटेड ट्रॉफी लमलाई केंद्र मदी खुंद्राकम केंद्र विलेज वाइज मेंस ओपन 7 सेट फुटबॉल टूर्नामेंट की चैंपियन ओइख्रे ईस्टर्न यूनाइटेड स्पोर्टिंग क्लब न सिंधुना क्लब असिगी ग्राउंड टीम कुनिपान ग्रुप निपाल थोकना खाइरोक्तुना ममांग थागी तांग अनिदगी सथरखिबा टूर्नामेंट ngasi लोइसनख्रे ngasi सानखिबा अरोइबा मैच बोलेरो सेक्टाना युमनाम खुनो FC बु गोल अनि अमदा माइथिबा पीदुना चैंपियन ओइखिबनी सथरखिबा टूर्नामेंट असिदा बोलेरो सेक्टागी सानरोइ भीमदा मैन ऑफ द फाइनल मैच की मना ताख्रे बेस्ट डिफेंडर की मनाना युमनाम खुनो FC की रवि चंद्रना ताखी बेस्ट डिफेंडर की मनाना बोलेरो सेक्टागी युमजाउ सनाना ताख्रे टॉप स्कोरर की मनाना SPYC सैजांगी प्रवीण अमदी FC लमलाई की अनोसना गोल मंगा चंदुना ताखी बेस्ट प्लेयर अवार्ड की मनाना बोलेरो सेक्टा की पहाड़ीना ताख्रे ऑल पोइरो खोंजिन यूनाइटेड क्लब ऑर्गेनाइजेशन सिंधुना ममांग थागी तांग 19 की टीम 13 ग्रुप मरी थोंगना खाइरोक्तुना क्लब असिगी ग्राउंड सथरिबा तरुक सुबा TH सांग कुमार इन्विटेशन कैश प्राइज फुटबॉल टूर्नामेंट की ngasi सानखिबा मैच RPFC नोंग्रमना MYC मोइरांगपुरी गोल अमा सिनोदा माइथिबा पीख्रे मैच असिदा माइ पाखिबा RPFC नोंग्रम की गोल अदु M नरेनना मैच की निफुनिपाल सुबा मिनिट सनखी थागचरी मकाता पाउदा ngasi nongmagi oiba ingasagi pau Environment Directorate की फंखिबा ngasi yoikiba ingasa madi nungjugi pauda khwaidigi sakiba Celsius degree 39.3 khwaidigi ingba Celsius degree 39.9 Nuksite ya wising menel gisang maximum da sada marputra truk dasmik marputra mapal minimum da sada ni putre dasmik marpunipal oike ngasi ki nong sukhi pagisang tarohum dai dasmik marputra nipal millimeter ni haujaroi bada maroi ba pau amukhana भारत सरकार ने लंदम असिदा खुंदामिनरिबा सिंगी मरक्ता डिवाइड एंड रूल पॉलिसी तोबगी थबक लेप्तना चथरी हाइना यूसीएम की प्रेसिडेंट सुनील करामना मराल सिरी असेंबली दा पुथोकदरिबा ILP की बिल असिदा मिटोपता लम योनबगी अयाबा पीदबगी वाफम यावहन्नबा ILP सपोर्ट ग्रुप ना तक्षिले अमदी मिठाई मकु यावना इंफाल सिटी मनुंगदा प्लास्टिक अमता ताहलरोय हाइना मणिपुर पोल्यूशन कंट्रोल बोर्ड चेयरमैन एल रडाकिशोर हाइक्रे ngasi go na DSTV na pizaba pa matang solution jare miyang tabiri ba singwa mukahanna kurun jare